Masak Khangdba Singna ngarang numidang pung 4:30 tabada DM University ki campus ta leiba mahairoi loop amagi office ta bom pokhai handuna mahairoi ama laikhidraba amana sokhankraba matung ngarang ahing nongyaida Imphal gi tongan ba mafam singda leiba CSO gi office amadi gari mai thaba yauna thugairamle Pau asina hai lamfel da leiba UCM gi office mai tharamba ta natana mapi council machalaima kada UPF amadi nipko gi office singsu thugaiduna Manung da leiba pochai kaya masak khangdaba sing aduna mai tharamki loinana machalaima gi office ta leiba van ama amadi UPF ki office ta leiba Honda Activa ani mai tharamki hairi Pawasina makha taribadi wangkhai gi mapi council gi office ki mathak ta leiba Baragi kasingsu mai tharamle thodok aduda barada leiba MS TV gi paumi nongthombam kumar busu masak khangdaba sing aduna purambadagi soktuna hauzik Raj Medicity da laikanari hairi Nakalamaromda ngarang thokiba laibak thiba thodok sing adubu Manipur Youth and Students Union Maisu amadi apunba iraipaki mahairoi Sinpanglup Ames nasu tongan ba chero sing thoktuna yaningdaba phongdorakli